ꯂꯩꯔꯝꯕ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥ ꯆꯤꯆꯦꯜꯒꯤ ꯂꯥꯏꯚ ꯆꯪꯉꯛꯄꯒꯤ ꯋꯦꯜꯀꯝ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯂꯥꯏꯚ ꯇꯧꯔꯒ ꯃꯄꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯌꯦ ꯂꯩ ꯑꯩ ꯅꯣꯏ ꯀꯅꯥꯝ ꯆꯪꯉꯛꯇꯕꯗꯣ ꯑꯝꯇ ꯍꯧꯒꯠꯂꯨꯕ ꯔꯥꯌꯥ ꯕ꯭ꯂꯣ ꯍꯥꯏ ꯔꯥꯌꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯖꯨꯂꯤꯌꯥ ꯆꯥꯗ꯭ꯔꯤ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯕꯤꯁꯅꯥꯗꯤ ꯆꯥꯔꯕꯣ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯌꯦ ꯑꯣ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦ राया खाना खा लिया नहीं रे राया बोल रही नहीं रे बना लिया ꯊꯣꯏꯕꯤꯁꯅꯥꯅ ꯑꯕꯨꯡꯉꯣꯗꯤ ꯎꯗꯦꯅꯦ ꯍꯥꯏꯕ ꯑꯕꯨꯡꯉꯣꯁꯦ ꯂꯦꯞꯇꯣꯞ ꯌꯦꯡꯉꯤ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯧ ꯂꯣꯏꯔꯒ ꯀꯩꯅꯥꯗꯗꯤ ꯃꯥ ꯊꯣꯛꯈ꯭ꯔꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯣꯏꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯊꯣꯛꯂꯛꯀꯅꯤ ꯆꯣꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯂꯥꯛꯇꯕꯅꯁꯨ ꯐꯩ ꯑꯗꯨ नतदी रया बोल रहे कि नहीं क्या खाएगा रात को क्या सब्जी रया बोल रही कि फिश एंड राइस वाओ नाइस अच्छा है थोइबिसनागिदि कई हिंजांग थोंगे थोइबिसनाना उरसु नुंगाइते उरसु याम लांगी अगांग ओइबगी होय चुम्मी बीके स्नेहा बेगम हाय स्नेहा हाय इसे चाक चारबो चाद्री है चाद्री स्नेहा कꯩꯅꯣ ꯇꯧꯕꯤ ꯀꯔꯤ ꯍꯥꯏ ꯊꯣꯡꯅꯗꯤ ꯂꯣꯏꯔꯦ ꯆꯥꯗ꯭ꯔꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯩꯅ ꯊꯣꯡꯗ꯭ꯔꯦ ꯏꯆꯦ ꯀꯅꯥꯅ ꯊꯣꯡꯉꯤꯅꯣ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯀꯅꯥꯅꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯖꯨꯂꯤ ꯑꯩ ꯄꯨꯡ 8ꯗ ꯂꯥꯛꯀꯅꯤꯀꯣ ꯉꯔꯥꯡ ꯍꯥꯏꯈꯤꯗꯣ ꯂꯥꯛꯀꯦ ꯂꯥꯏꯛꯇꯤ ꯇꯧꯔꯝꯂꯒꯦꯀꯣ ꯑꯩꯗꯤ ꯄꯨꯡ 8 ꯃꯇꯨꯡꯗꯅꯤ ꯇꯧꯗꯣꯏꯁꯦ ꯀꯨꯏꯅ ꯂꯩꯔꯣꯏ ꯆꯦꯅꯨꯒꯤ ꯄꯨꯡ 8ꯗꯒꯤ ꯇꯧꯗꯣꯏꯅꯦ ꯑꯩ ꯄꯨꯡ 9 1 hour खंतनी यही तौदोइसे या बोलोगे तेरा डिनर हो गया नहीं नहीं खाना तो बना लिया है अभी तक नहीं हुआ है बाद में एलबी खत्म होने के बाद खाएंगे आई कनानो लाइक पीरे थैंक यू इबाई बुंग लाए वेलकम इबाई जिले आई खदांग खदांग फेंगबा हौरे होय होय इबाई हौरो हौरो इबाई चक चारबो कइयां थोगे चेनुना
ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯏꯕ ꯏꯆꯦꯗꯨꯅ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯃꯌꯥꯝ ꯑꯇꯩꯗꯤ ꯂꯥꯛꯅꯗꯔꯦ ꯏꯕꯥꯏꯕꯨꯡꯅ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯅꯦ ꯍꯥꯏꯕ ꯑꯣ ꯏꯕꯥꯏ ꯅꯪ ꯌꯨꯝꯗ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯆꯦ ꯖꯤꯂꯤꯌꯥ ꯆꯥꯛ ꯊꯣꯡꯈꯤꯒꯦꯀꯣ ꯑꯃꯨꯛ ꯂꯥꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ ꯍꯣꯏ ꯊꯕꯛ ꯁꯨꯔꯤ ꯍꯥꯏꯕ ꯏꯕꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯅ ꯅꯥꯕꯨꯡ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ 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 ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯆꯥꯛ ꯆꯥꯎꯈꯤꯒꯦ ꯍꯥꯏꯕꯅꯤ ꯆꯦ ꯖꯨꯂꯤꯌꯥ ꯍꯣꯏ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯅꯆꯦꯒꯤ ꯃꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯏꯕꯥꯏꯕꯨꯡꯅ ꯍꯥꯎ ꯏꯕꯥꯏꯕꯨꯡꯅ ꯈꯨꯝꯃꯛꯑꯦ ꯍꯥꯎ ꯊꯣꯏꯕꯤ ꯍꯥꯏꯅ ꯑꯟꯖꯂꯤ 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 ꯈꯨꯃꯟ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯋꯦꯜꯀꯝ ꯑꯟꯖꯂꯤ ꯆꯥꯗ꯭ꯔꯤꯌꯦ ꯑꯟꯖꯂꯤ ꯑꯟꯖꯂꯤꯗꯤ ꯆꯥꯔꯕꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯟꯖꯨ ꯀꯁꯥꯔꯁꯨ ꯂꯥꯛꯑꯦ ꯖꯨꯂꯤꯌꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯟꯖꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯀꯔꯤ ꯍꯥꯏ ꯆꯥꯗ꯭ꯔꯤ ꯊꯣꯡꯅꯗꯤ ꯂꯣꯏꯔꯦ ꯅꯣꯏꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯅꯒꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯂꯩꯔꯝꯃꯨꯀꯣ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯦꯜꯕꯤ ꯂꯣꯏꯈꯤꯅꯨ ꯍꯣꯏ ꯍꯣꯏ ꯉꯥꯏꯔꯝꯒꯦ ꯉꯥꯏꯔꯝꯒꯦ ꯌꯥꯝꯅ ꯆꯥꯊꯣꯛꯑ ꯂꯥꯛꯑꯣ ꯑꯗꯣ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯆꯥꯏꯗꯨꯁꯨ ꯍꯥꯏꯔ ꯂꯥꯛꯑꯣ ꯑꯟꯖꯂꯤ ꯈꯨꯃꯟꯅ ꯑꯩꯗꯤ ꯆꯥꯔꯦ ꯆꯦ ꯍꯥꯏꯕ ꯑꯟꯖꯂꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯆꯤꯆꯦꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯁꯜꯂꯝꯃꯣ ꯂꯥꯏꯔꯤꯛ ꯄꯤꯔꯝꯗ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯋꯥꯏꯅꯤ ꯍꯥꯏꯕ ꯑꯣ ꯍꯋꯥꯏ ꯅꯣꯏ ꯏꯕꯥꯏꯁꯨ ꯍꯋꯥꯏ ꯌꯥꯝ ꯄꯥꯝꯃꯤ ꯏꯕꯥꯏꯕꯨꯡꯅ ꯐꯣꯔ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯏꯕꯥꯏ ꯑꯟꯖꯨꯒ ꯁꯥꯔꯅ ꯉꯥ ꯊꯣꯡꯉꯤ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯑꯣ ꯍꯥꯎꯔꯅꯤ ꯑꯟꯖꯨ ꯀꯔꯤ ꯉꯥꯅꯣ ꯑꯟꯖꯨꯁꯦ ꯀꯗꯥꯏꯒꯤꯅꯣ ꯑꯟꯖꯨ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯉꯔꯥꯡ ꯍꯥꯏꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯀꯥꯡꯉꯧ ꯍꯥꯏꯔ ꯀꯥꯡꯉꯧꯒ ꯏꯔꯣꯝꯕꯒ ꯇꯧꯔꯦ ꯍꯥꯏꯔ ꯀꯥꯡꯉꯧꯒ ꯏꯔꯣꯝꯕꯒ ꯇꯧꯔꯦ ꯍꯥꯎꯕꯅꯤ ꯑꯟꯖꯂꯤ ꯏꯪꯊꯝꯊꯥꯗꯗꯤ ꯏꯔꯣꯝꯕ ꯆꯥꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ ꯑꯗꯒꯤ ꯑꯟꯖꯂꯤꯁꯤꯅ ꯀꯗꯥꯏꯒꯤ ꯑꯟꯖꯂꯤ ꯅꯪꯅ ꯀꯗꯥꯏꯒꯤꯅꯣ ꯀꯩ ꯈꯨꯟꯒꯤꯅꯣ ꯏꯕꯥꯏꯕꯨꯡꯅ ꯉꯔꯥꯡ ꯅꯦꯠ ꯂꯣꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯆꯞꯄꯤꯅꯦ ꯍꯥꯏꯕ ꯑꯣ ꯏꯕꯥꯏ ꯑꯗꯨꯅꯅꯤ ꯉꯔꯥꯡ ꯅꯦꯠ ꯂꯣꯏꯈꯤꯕꯗꯨꯅ ꯇꯧꯔꯤ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯉꯔꯥꯡ ꯀꯩꯅꯣ ꯇꯧꯕꯗꯣ ꯆꯞꯄꯦ ꯍꯥꯏꯕ ꯐꯥꯔꯁꯇ ꯀꯩꯁꯨꯝ ꯇꯧꯔꯝꯗ꯭ꯔꯒ ꯀꯣꯟꯅꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯏꯕꯥꯏꯕꯨꯡꯅ 1.5 GB ꯍꯥꯜꯂꯤꯅꯤ ꯑꯗꯨꯁꯨ ꯍꯣꯏ ꯏꯕꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯜꯚꯤꯌꯥ ꯐꯥꯟ ꯆꯦꯅꯦꯜ ꯍꯥꯏ ꯁꯤꯜꯚꯤꯌꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯟꯖꯂꯤ ꯈꯨꯃꯟꯅ ꯆꯦ ꯑꯩ ꯍꯣꯖꯥꯏꯒꯤꯅꯤ ꯑꯣ ꯑꯟꯖꯂꯤ ꯍꯣꯖꯥꯏꯒꯤꯅꯤ ꯍꯥꯏꯔꯣ ꯑꯣ ꯑꯩ ꯍꯣꯖꯥꯏꯁꯦ ꯑꯃꯨꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯑꯣ ꯑꯟꯖꯨ ꯀꯁꯥꯔꯅ ꯍꯥꯏꯕ ꯂꯥꯏꯀꯣꯟꯒꯤꯅꯤ ꯍꯥꯏꯕ ꯑꯣ ꯑꯣ ꯑꯩ ꯂꯥꯏꯀꯣꯟꯁꯨ ꯆꯠꯇ꯭ꯔꯤ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣꯁꯨ ꯍꯣꯖꯥꯏꯁꯨ ꯆꯠꯇ꯭ꯔꯤꯑꯕ और आया ब्लॉग जूलिया मैं अभी टी पी रही हूँ अच्छा अच्छा पी ले तुझे चाहिए आजा अच्छा ठीक है कल एक साथ पी लेंगे स्कूल के टाइम में इबाइबुंगना जॉइन थाबसे नेट याम चाय ओ इबाइ जॉइन थाबने ओ अइना ब्रॉडबैंड पालबनिना अदुगी नेट चाबैसे कसुम खंगद्रिएबा
ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯑꯅꯤ ꯀꯥꯂꯦꯛꯁꯟ ꯑꯅꯤ ꯇꯧꯔꯒ ꯇꯧꯕꯅꯤꯅ ꯑꯗꯨꯗꯨꯅ ꯆꯪ ꯆꯪꯅ ꯆꯥꯔꯦꯕ. ꯏꯕꯥ ꯏꯆꯦꯅ ꯆꯥꯛ ꯂꯣꯏꯔꯦꯅ ꯍꯥꯏꯔꯛꯇ꯭ꯔꯤꯕꯣ? ꯁꯤꯜꯚꯤꯌꯥ ꯆꯦꯒꯤ ꯆꯦꯅꯦꯜꯗ ꯀꯩꯅꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯗꯤ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯁꯤꯜꯚꯤꯌꯥꯁꯦ ꯀꯗꯥꯏꯒꯤꯅꯣ? ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯦ. ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯕꯤꯁꯦ ꯃꯤ ꯂꯥꯛꯄ ꯌꯥꯝ ꯋꯥꯠꯂꯤꯑꯕ. ꯑꯗꯨꯅ ꯏꯕꯥ ꯏꯕꯨꯡ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣꯏ. ꯏꯕꯥꯏ ꯑꯟꯖꯨ ꯀꯁꯥꯔꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯁꯨꯅꯦ ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣꯏ. ꯏꯕꯥꯏ ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯟꯖꯨ ꯀꯁꯥꯔꯁꯤꯒ. ꯑꯟꯖꯂꯤꯒ ꯀꯩꯅꯣꯒꯗꯤ ꯑꯟꯖꯨꯒꯗꯤ ꯀꯅꯦꯛ ꯂꯩꯅꯕꯔꯣ? ꯂꯩꯅꯔꯒꯗꯤ ꯂꯩꯅꯗ꯭ꯔꯒꯗꯤ ꯂꯩꯅꯁꯜꯂꯣ. ꯑꯣ ꯁꯤꯜꯚꯤꯌꯥ ꯑꯣ ꯇꯥꯔꯥꯄꯨꯔ ꯑꯦꯅꯤꯒꯤ ꯃꯆꯥꯅꯤ ꯅꯦꯅꯦ ꯑꯣ ꯑꯦꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯔꯣ ꯁꯤꯜꯚꯤꯌꯥ. ꯆꯥꯛ ꯆꯥꯔꯕꯣ? ꯑꯣ ꯁꯤꯜꯚꯤꯌꯥꯅ ꯍꯥꯏꯕ ꯆꯥꯗ꯭ꯔꯤ ꯅꯦꯅꯦ ꯃꯃꯥ ꯂꯥꯛꯑꯦ ꯗꯨꯀꯥꯟꯗꯒꯤ. ꯑꯣ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ. ꯃꯃꯥꯗ ꯍꯪꯉꯦ ꯍꯥꯏꯌꯨ. ꯑꯟꯖꯨ ꯀꯁꯔꯅ ꯖꯨꯂꯤꯌꯥꯁꯦ ꯌꯥꯝ ꯂꯦꯝꯅ ꯐꯖꯩ. ꯑꯣ ꯊꯦꯡꯛ ꯌꯨ ꯑꯟꯖꯨ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯊꯥꯒꯠꯄꯒꯤꯗꯃꯛꯇ. ꯑꯟꯖꯨꯗꯤ ꯀꯩꯅꯣ ꯇꯧꯔꯕꯣ ꯀꯔꯤ ꯍꯥꯏ ꯃꯣꯏꯇꯥꯏꯖꯦꯁꯟꯒ ꯑꯣꯏ ꯂꯣꯏꯔꯕꯣ? ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯍꯦꯜꯂꯣ ꯏꯆꯦ ꯍꯦꯜꯂꯣ ꯖꯨꯂꯤꯌꯥ ꯍꯥꯏꯅ ꯍꯥꯏꯔꯦ. ꯍꯦꯜꯂꯣ ꯏꯆꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ. ꯁꯤ ꯆꯥꯛ ꯆꯥꯔꯕꯣ? ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗ꯭ꯔꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝ ꯅꯝꯁꯤꯟꯕꯤꯔꯝꯃꯣ. ꯃꯌꯥꯝ ꯑꯇꯩ ꯀꯥꯏ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ? ꯑꯣ ꯆꯦ ꯅꯤꯇꯥꯅ ꯍꯥꯏꯕ ꯆꯦ ꯃꯁꯥ ꯉꯝꯗꯅ ꯐꯃꯨꯡꯗ ꯂꯩꯌꯦ. ꯆꯦ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣꯅꯦ ꯀꯩꯗꯧꯔꯒꯦꯅꯦ? ꯑꯗꯨꯅ ꯍꯟꯗꯛ ꯆꯦꯒꯤ ꯀꯩꯅꯣ ꯕ꯭ꯂꯣꯛ ꯎꯗꯦꯅꯁꯨ ꯈꯜꯂꯦꯕ.
ꯑꯗꯣ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ? ꯑꯣ ꯏꯆꯦꯅ ꯍꯥꯏꯕ ꯑꯔꯨꯝꯗ ꯍꯦꯟꯖꯜꯂꯦ ꯍꯥꯏꯕ ꯑꯣ ꯏꯆꯦꯗꯣ ꯍꯤꯗꯥꯛ ꯐꯖꯅ ꯆꯥꯎ ꯑꯗꯨꯗꯣ ꯃꯁꯥꯗꯣ ꯐꯖꯅ ꯗꯣꯛꯇꯔꯗ ꯌꯦꯡꯍꯜꯂꯨ ꯆꯦ꯫ ꯀꯤꯖꯩꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯑꯗꯨꯝ ꯅꯥꯕ ꯈꯣꯠꯄ ꯇꯧꯕꯁꯦꯀꯣ ꯑꯗꯨꯅꯤ ꯑꯝꯇꯪ ꯐꯖꯅ ꯌꯦꯡꯊꯣꯛꯎ ꯆꯦ꯫ ꯑꯗꯩ ꯏꯆꯦ ꯍꯣꯏꯁꯨ ꯃꯄꯥꯟꯗꯁꯨ ꯂꯩꯕꯒ ꯏꯕꯥ ꯆꯦ ꯔꯤꯇꯥꯅ ꯍꯥꯏꯕ ꯏꯕꯥꯏ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯑꯒ ꯆꯥꯛ ꯇꯧꯒꯅꯤ ꯑꯣ ꯆꯦ ꯐꯖꯅ ꯌꯥꯝ ꯀꯟꯅ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯆꯥꯛ ꯊꯣꯡꯕꯒ ꯉꯝꯗ꯭ꯔꯦ ꯑꯣ ꯏꯕꯥꯏ ꯂꯥꯛꯑꯒ ꯊꯣꯡꯗꯣꯏꯔꯣ? ꯑꯣ ꯗꯣꯛꯇꯔ ꯌꯦꯡꯍꯜꯂꯤꯃꯤ ꯍꯥꯏꯕ ꯍꯣꯏ ꯆꯦ ꯐꯖꯅ ꯗꯣꯛꯇꯔ ꯌꯦꯡꯍꯜꯂꯣ ꯐꯖꯅ ꯍꯤꯗꯥꯛꯇꯣ ꯐꯖꯅ ꯆꯥꯔꯣ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯈꯤꯇꯪ ꯈꯤꯇꯪ ꯇꯧꯔꯒ ꯆꯥꯁꯜꯂꯨꯀꯣ ꯆꯦ꯫ ꯑꯣ ꯍꯧꯖꯤꯛ ꯑꯦꯅꯤ ꯂꯥꯛꯑꯕꯣ ꯖꯨꯂꯤꯌꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯁꯤꯅꯗꯤ ꯑꯦꯅꯤꯅꯤꯅꯦ ꯑꯦꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯩꯅꯣ ꯇꯧꯔꯦ ꯀꯔꯤ ꯍꯥꯏ ꯊꯣꯡꯅꯗꯤ ꯂꯣꯏꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯅꯪ ꯗꯨꯀꯥꯟꯗꯤ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯌꯦ ꯅꯆꯥꯅꯨꯄꯤꯅ꯫ ꯑꯣ ꯁꯤꯗ ꯇꯥꯏꯐꯣꯏꯗ ꯑꯣꯏꯔꯤꯕ ꯆꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯀꯩꯁꯨ ꯑꯗꯨꯗꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯇꯦꯁ ꯇꯧꯍꯟꯅ ꯈꯣꯠꯍꯟꯗ ꯍꯤꯗꯥꯛꯇꯣ ꯐꯖꯅ ꯆꯥꯅ ꯈꯣꯠꯅ ꯇꯧꯕ ꯆꯦ꯫ ꯑꯣ ꯁꯤꯜꯚꯤꯌꯥꯅ ꯍꯥꯏꯕ ꯆꯥꯗ꯭ꯔꯤ ꯊꯣꯡꯗ꯭ꯔꯤ ꯑꯣ 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 ꯅꯪꯅ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯃꯤꯅꯦ ꯀꯩ ꯌꯥꯝ ꯊꯣꯡꯗꯣꯏꯅꯣ? ꯃꯌꯥꯝ ꯑꯗꯩꯗꯤ ꯀꯥꯏ ꯀꯥꯏꯗ ꯂꯩꯅꯔꯤꯒꯦ ꯂꯥꯛꯅꯔꯣ꯫ ꯕꯥꯕꯨꯜ ꯆꯧꯗ꯭ꯔꯤ ꯍꯥꯏ ꯆꯦ ꯍꯥꯏ ꯕꯥꯕꯨꯜ ꯋꯦꯜꯀꯝ ꯋꯦꯜꯀꯝ꯫ ꯆꯦ ꯅꯤꯇꯥꯅ ꯍꯪꯉꯤꯕ ꯅꯪꯒꯤ ꯀꯔꯤ ꯃꯊꯦꯜ ꯑꯣ ꯆꯦ ꯑꯩꯗꯤ ꯆꯤꯛꯀꯟ ꯑꯣꯏꯅ ꯇꯧꯔꯦ꯫ ꯀꯩꯅꯣꯅꯦ ꯍꯀꯥꯝ ꯈꯨꯀꯟ ꯑꯃ ꯍꯀꯥꯝ ꯀꯟꯅ ꯆꯜꯂꯤꯕ꯫ ꯕꯥꯕꯨꯜ ꯆꯥꯛ ꯆꯥꯔꯕꯣ? ꯑꯩꯁꯦ ꯍꯀꯥꯝ ꯆꯟꯕꯅ ꯂꯣꯏꯔꯦ ꯕꯥꯕꯨꯜ ꯍꯥꯏꯕ ꯆꯥꯗ꯭ꯔꯤ ꯆꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯅꯆꯥꯅꯨꯄꯥꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯏꯆꯥꯅꯨꯄꯥꯁꯦ ꯇꯨꯝꯗ꯭ꯔꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩ꯫
ꯃꯥꯗꯤ ꯅꯨꯡꯊꯤꯟ ꯇꯞꯇꯥꯏꯒꯤ ꯇꯨꯝꯊꯣꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒ ꯇꯨꯝꯈꯤꯔꯣꯏ ꯋꯥꯠꯂꯤ. ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯍꯥꯏ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯍꯥꯏ ꯆꯦ ꯍꯥꯏꯅ ꯂꯞꯀ ꯇꯧꯔꯒ ꯆꯪꯉꯛꯑꯦ. ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯆꯦꯒꯤ ꯀꯩꯅꯣ ꯆꯪꯉꯛꯄꯒꯤ. ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯆꯦꯒꯤ ꯀꯩꯅꯣꯗ ꯁꯞ ꯇꯧꯗ꯭ꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯁꯨ ꯅꯝꯁꯤꯟꯕꯤꯔꯝꯃꯣ. ꯃꯥꯏꯛꯁꯨ ꯆꯪꯉꯛꯑꯦ ꯆꯦ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ. ꯈꯪꯉꯤ ꯈꯪꯉꯤ ꯉꯔꯥꯡ ꯈꯪꯅꯈꯤꯗꯨꯗꯤ. ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯆꯦꯒꯤ ꯀꯩꯅꯣꯗ ꯆꯪꯉꯛꯄꯒꯤꯗꯃꯛꯇ. ꯕꯥꯕꯨꯜꯅ ꯍꯥꯏꯕ ꯆꯦ ꯍꯧꯖꯤꯛ ꯊꯥꯒꯠꯈꯤꯕ ꯕ꯭ꯂꯣꯛꯇꯣ ꯌꯦꯡꯈꯔꯦ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯊꯦꯡꯛ ꯌꯨ. ꯃꯅꯥꯎꯕꯤꯅ ꯍꯥꯏꯕ ꯆꯦꯁꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯐ꯭ꯔꯦꯟ ꯆꯦ ꯅꯃꯔꯇꯥꯒꯤ ꯉꯥꯏꯈꯣ ꯆꯦꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯐ꯭ꯔꯦꯟ ꯆꯦ ꯅꯝꯔꯇꯥꯒꯤ ꯅꯃꯔꯣ ꯃꯅꯤ ꯅꯝꯔꯇꯥꯒꯤ ꯅꯃꯅꯤ ꯑꯩꯁꯦ. ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯉꯣꯟꯗ? ꯀꯗꯥꯏꯒꯤꯅꯣ? ꯃꯅꯥꯎꯕꯤ ꯑꯩ ꯀꯨꯏꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯕ꯭ꯂꯣꯛ ꯂꯣꯏꯅ ꯌꯦꯡꯉꯤ. ꯑꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯇꯥꯃꯣꯆꯧꯒꯤ ꯐ꯭ꯔꯦꯟ ꯍꯥꯏꯁꯦ ꯇꯥꯃꯣꯆꯧꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ. ꯃꯥꯏꯛꯅ ꯆꯦ ꯂꯥꯏꯚꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤꯅꯣ? ꯑꯩ ꯂꯥꯏꯚꯁꯦ ꯄꯨꯡ 8ꯗꯒꯤꯅ 9 ꯃꯨꯛꯇꯪꯇꯅꯤ. ꯃꯅꯥꯎꯕꯤꯅ ꯂꯞꯀ ꯂꯣꯏꯅꯅ ꯈꯪꯉꯦ ꯑꯩ ꯕꯣꯟꯇ꯭ꯔꯥꯄꯨꯔꯒꯤꯅꯤ. ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯃꯤꯡ ꯔꯤꯀꯤ ꯀꯧꯏ. ꯏꯕꯥꯏꯁꯦ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯍꯥꯏꯅ ꯍꯥꯏꯕ. ꯑꯣ ꯅꯣꯏ ꯏꯕꯥꯏꯁꯦ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯍꯥꯏꯔꯣ? ꯑꯣ ꯑꯠꯆꯥ ꯑꯠꯆꯥ. ꯅꯣꯏ ꯕꯥꯏꯒꯤ ꯃꯌꯥꯝ ꯈꯪꯅꯕ ꯂꯩꯕꯅꯤ ꯍꯥꯏꯕꯅꯦꯀꯣ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗꯁꯨ. ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏꯔꯒ ꯅꯣꯏ ꯕꯥꯏꯁꯦ ꯍꯌꯦꯡ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗ ꯂꯥꯛꯄ ꯌꯥꯏ. ꯅꯠꯇꯦ ꯏꯕꯥꯏꯗ ꯍꯪꯂꯗꯤ ꯅꯥꯎꯕꯤꯅ ꯍꯥꯏꯕ ꯅꯠꯇꯦ ꯏꯕꯥꯏꯗ ꯍꯪꯂꯗꯤ ꯈꯪꯒꯅꯤ ꯍꯥꯏꯔꯤꯕ. ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯑꯩ ꯍꯪꯒꯦ. ꯑꯣ ꯔꯤꯀꯤꯗꯣ ꯃꯅꯥꯎꯕꯤꯅ ꯍꯥꯏꯕ ꯔꯤꯀꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ. ꯑꯠꯆꯥ ꯑꯠꯆꯥ ꯍꯣꯏ ꯍꯣꯏ. ꯑꯣ ꯃꯥꯏꯛꯇ ꯍꯥꯏꯕ ꯆꯦ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦꯅ. ꯑꯩ ꯆꯥꯗ꯭ꯔꯤ ꯃꯥꯏꯛ ꯀꯩꯅꯣ ꯇꯧꯔꯦ ꯊꯣꯡꯅꯗꯤ ꯂꯣꯏꯔꯦ. ꯅꯪꯗꯤ ꯆꯥꯔꯕꯣ? ꯊꯣꯏꯕꯤꯁꯅꯥꯁꯦ ꯑꯗꯨꯝ ꯆꯥꯛꯆꯥ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ ꯂꯥꯛꯈꯤꯗ꯭ꯔꯦ. ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯣ. ꯑꯣ ꯃꯅꯥꯎꯕꯤꯅ ꯍꯥꯏꯕ ꯆꯦ ꯅꯝꯔꯇꯥ ꯍꯣꯏ ꯍꯧꯖꯤꯛ ꯂꯟꯗꯟꯗ ꯑꯗꯨꯝ ꯂꯩꯔꯤꯕꯣ? ꯃꯣꯏ ꯂꯩꯔꯤ. ꯃꯣꯏ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ. ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯇꯧꯅ ꯂꯩꯔꯤ ꯃꯣꯏ. ꯃꯥꯏꯛꯅ ꯍꯥꯏꯕ ꯍꯣꯏ ꯆꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯣꯝꯕꯅꯦ. ꯑꯁ ꯏꯔꯣꯝꯕꯗꯨꯅꯤ ꯍꯥꯎꯗꯣꯏꯗꯣ. ꯏꯪꯊꯝꯊꯥꯗꯗꯤ ꯏꯔꯣꯝꯕ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯤ. ꯑꯗꯒꯤꯗꯤ ꯃꯅꯥꯛꯇ ꯀꯣꯠꯅꯝ ꯀꯩꯀꯥ ꯂꯩꯔꯒ ꯆꯥꯕꯗꯀꯣ ꯍꯥꯎꯕꯅꯤ. ꯖꯨꯂꯤ ꯁꯍꯥ ꯂꯥꯏꯛꯗꯟ ꯆꯦ ꯖꯨꯂꯤꯌꯥ. ꯖꯨꯂꯤ ꯁꯍꯥ ꯑꯩ ꯅꯉꯣꯟꯗꯅꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤ ꯁꯞ ꯇꯧꯈ꯭ꯔꯕꯅꯤ. ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯆꯦꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯄꯒꯤ. ꯏꯃꯣꯖꯤꯒ ꯂꯥꯏꯛ ꯀꯩꯀꯥ ꯇꯧꯔꯒ ꯄꯤꯔꯛꯑꯦ. ꯑꯧ
ꯂꯩ ꯑꯃꯁꯨ ꯄꯤꯔꯦ ꯖꯨꯂꯤ ꯁꯥꯍꯥꯅ ꯆꯦꯗ ꯑꯗꯨꯗꯒꯤꯗꯤ ꯃꯣꯖꯤꯒ ꯂꯣꯏꯅ ꯆꯦ ꯍꯥꯏꯅ ꯃꯥ ꯃꯅꯥꯎꯕꯤꯅ ꯆꯦ ꯀꯂꯦꯛꯁꯟ ꯗ꯭ꯔꯦꯁ ꯑꯞ ꯑꯣꯏꯔꯒ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯑꯣ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯕ ꯗ꯭ꯔꯦꯁꯀꯤ ꯀꯂꯦꯛꯁꯟꯒꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯁꯨ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁꯇ ꯃꯅꯥꯎꯕꯤꯅ ꯍꯥꯏꯕ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁꯇ ꯍꯣꯏ ꯍꯣꯏ ꯑꯩ ꯁꯦꯝꯃꯛꯀꯦ ꯁꯦꯝꯃꯛꯀꯦ ꯖꯨꯂꯤ ꯁꯥꯅ ꯚꯦꯔꯥꯏꯇꯤꯁ ꯚꯦꯔꯥꯏꯇꯤꯁ ꯖꯨꯂꯤ ꯁꯥꯁꯦ ꯑꯝꯇ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯌꯨ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯖꯨꯂꯤ ꯁꯥꯒꯤ ꯖꯨꯂꯤ ꯁꯥꯍꯥ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯣ ꯃꯉꯣꯟꯗ ꯑꯝꯇꯪ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯈꯣ ꯃꯥꯏꯛꯅ ꯏꯆꯦꯒꯤ ꯂꯥꯏꯐꯁꯦ ꯃꯤ ꯇꯔꯦꯠꯅ ꯃꯤ ꯇꯔꯦꯠ ꯌꯥꯝꯗꯦꯀꯣ ꯍꯣꯏ ꯌꯥꯝꯗꯦ ꯃꯤ ꯇꯔꯦꯠꯇꯪꯇꯅꯤ ꯍꯧꯖꯤꯛ ꯃꯤ ꯃꯉꯥꯃꯨꯛꯇꯪꯕꯨ ꯂꯩꯈꯔꯦꯅꯦ ꯑꯩ ꯌꯥꯝꯅ ꯑꯩ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯁꯤꯒꯩꯗꯅꯦꯕ ꯑꯩꯁꯦ ꯂꯥꯏꯚ ꯆꯠꯄ ꯍꯧꯔꯤꯁꯦ ꯑꯗꯨꯗꯨꯅꯅꯤ ꯖꯨꯂꯤ ꯁꯥꯍꯥꯅ ꯃꯥꯏꯛ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯃꯥꯏꯛ ꯖꯨꯂꯤ ꯁꯥꯍꯥꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯝꯇ ꯇꯧꯁꯟꯕꯤꯈꯣ ꯃꯥ ꯈꯨꯔꯝꯃꯦ ꯃꯅꯥꯎꯕꯤꯅ ꯑꯣꯀꯦ ꯑꯩ ꯇꯧꯁꯟꯒꯦ ꯍꯧꯖꯤꯛ ꯖꯨꯂꯤ ꯁꯥꯍꯥ ꯀꯩꯅꯣꯅ ꯀꯩ ꯃꯅꯥꯎꯕꯤꯅ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤꯅ ꯍꯧꯖꯤꯛ ꯇꯧꯔꯛꯀꯦꯅ ꯍꯥꯏꯔꯛꯑꯦ ꯖꯨꯂꯤ ꯁꯥꯍꯥꯅ ꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯈꯤꯕꯅꯣ ꯍꯥꯏꯕ ꯖꯨꯂꯤ ꯁꯥꯍꯥ ꯑꯩꯁꯦ ꯀꯩꯅꯣ ꯆꯥꯔꯦ ꯀꯔꯤ ꯍꯥꯏ ꯆꯥꯔꯦ ꯅꯠꯇꯦ ꯊꯣꯡꯉꯦ ꯀꯩꯅꯣ ꯆꯤꯛꯀꯟ ꯑꯣꯏꯅ ꯑꯗꯣ ꯆꯥꯗꯤ ꯆꯥꯗ꯭ꯔꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯍꯣꯏ ꯖꯨꯂꯤ ꯁꯥꯍꯥ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯖꯨꯂꯤ ꯁꯥꯍꯥꯅ ꯊꯦꯡꯛꯁ ꯆꯦ ꯃꯅꯥꯎꯕꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯔꯥꯌꯥꯅ राया ने तूने क्या बनाया रात को राया मैंने आज चिकन बनाया है मैंने नहीं बनाया है सिर्फ मैं खाऊंगी मैं तो चिकन बनाना उतना नहीं आता है थोड़ा थोड़ा आता है ज़्यादा नहीं आता है जूली साना माइक थैंक्स हायरे मनाउबीना जूली तौख्रेन हायरे मनाउबीना ꯖꯨꯂꯤ ꯁꯥꯍꯅ ꯑꯩ ꯅ꯭ꯌꯨ ꯑꯣꯏꯕꯒꯤꯅꯤ ꯁꯥꯎꯅꯨꯀꯣ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣꯅꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯆꯦꯅꯦꯜꯁꯤ ꯄꯤ ꯅꯣꯏꯁꯨ ꯆꯦꯅꯦꯜ ꯄꯤ ꯑꯃ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯄꯨꯝꯅꯃꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯤꯕꯗ ꯀꯩꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨ ꯃꯅꯥꯎꯕꯤꯅ ꯍꯥꯏꯔꯦꯗ ꯁꯥꯎꯗꯦ ꯁꯥꯎꯗꯦ ꯑꯃꯅ ꯑꯃꯗ ꯁꯞꯄꯣꯔꯠ ꯇꯧꯅꯗꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯀꯩꯅꯣ ꯃꯅꯥꯎꯕꯤꯒꯤꯁꯨ ꯀꯩꯅꯣ ꯄꯥꯏꯕ꯭ꯔꯣ ꯍꯥꯏꯗꯤ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯍꯥꯏ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯃꯤꯡꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯆꯦꯅꯦꯜ ꯂꯩꯕ ꯃꯥꯜꯂꯦꯕꯀꯣ ꯃꯥꯏꯛꯅ ꯍꯥꯏꯗꯤ ꯖꯨꯂꯤ ꯁꯥꯍꯥ ꯅꯪꯒꯤꯁꯦ ꯀꯩꯅ ꯍꯥꯡꯒꯦ ꯌꯥꯏ ꯖꯨꯂꯤ ꯁꯥꯍꯥ ꯍꯥꯏꯅ ꯂꯩꯕꯅꯤꯅꯦ ꯃꯅꯥꯎꯕꯤꯅ ꯍꯥꯏꯔꯦ ꯂꯩꯁꯦ ꯑꯩ ꯀꯨꯏꯗ꯭ꯔꯤ 3 months ꯁꯨꯔꯦ ꯍꯥꯏꯕ ꯑꯠꯆꯥ ꯑꯠꯆꯥ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦꯀꯣ ꯀꯔꯤ ꯍꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯛꯀꯦ ꯑꯝꯇ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯒꯦ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯆꯦꯅꯤꯇꯥ ꯂꯥꯏ ꯖꯨꯂꯤꯌꯥ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯁꯛ ꯌꯦꯡꯍꯜꯂꯛꯑꯣ ꯆꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯅꯨꯡꯂꯣꯝꯗ ꯂꯩ ꯃꯥꯁꯦ ꯉꯁꯥꯏꯁꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛ ꯂꯣꯏꯔꯒ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣꯝ ꯄꯤꯖꯔꯒ ꯂꯦꯞꯇꯣꯞ ꯆꯦꯛꯍꯜꯂꯒ ꯊꯝꯃꯤꯅꯦꯕ ꯇꯤꯚꯤꯁꯦ ꯁꯤ ꯔꯨꯝꯁꯤꯒ ꯂꯩꯕꯅꯤꯅꯅꯦ ꯇꯤꯚꯤ ꯊꯥꯕꯁꯤꯁꯨꯅꯦ ꯑꯩꯅ ꯑꯦꯜꯕꯤ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯅ ꯂꯦꯞꯇꯣꯞ ꯊꯥꯔ ꯊꯝꯃꯤꯅꯤ ꯃꯥ ꯊꯣꯔꯛꯑꯕ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯃꯅꯨꯡꯗ ꯆꯥꯛꯇꯤ ꯑꯩꯅ ꯍꯣꯔꯦꯟ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯑꯗꯨꯒ ꯂꯥꯏꯚ ꯂꯣꯏꯔꯒꯅꯦ ꯑꯗꯨꯒ ꯆꯥꯃꯤꯟꯅꯅꯤ ꯍꯥꯏꯕꯅꯦ ꯖꯨꯂꯤ ꯁꯥꯍꯥꯅ ꯖꯨꯂꯤ ꯁꯥꯍꯥ 2851 ꯍꯥꯏꯅ ꯂꯩꯕꯅꯤ ꯍꯥꯏ ꯇꯧꯕꯒ ꯊꯣꯛꯂꯛꯑꯦꯅꯦ ꯃꯁꯝꯁꯤ ꯏꯐꯥ ꯐꯥꯒꯩ ꯊꯣꯛꯂꯛꯑꯦ
Mommy had. Hi, Nina. Hi, hello. Hi. Hi. Hi, everyone. Hi, everyone. Hmm. Dance. Dance हो गया. Oh, आई चानु बा dance हो गया. Oh, sorry. Tao rồi rồi. Tao thua tao cái máy tao đuôi dance đó. Hi, mẹ hay đâu rồi. Ma daddy. Me. Cepat deh. Tahu. Jijik bisa. Kocok. Papa masuk. Go. Manawina haiba aisu yeninge abungodo nusibana masakse haina haiba ko abungo se masaktani lamdi yam henkraponi black pink rose sange hi welcome black pink rose na high five ka tore high five jili sa na emoji ga na ka tore Manawina Ace Haida Jadi sana Yamna Lucie thank you Blackpink na so cute thank you Aina che isay sa oai oh isay fade de isay fade ada isay je matik tang tani jam na so fade 이제 마sak loay na hai ba ko 이제 파데 이 Tani around lại welcome Tani hi chị Julia hi Tani chắc sao đâu cái nhang sa ge Julie sana Blackpink join me है Blackpink Julie सा को join कर दीजिए और मुझे नहीं किया है तो मुझे भी सब्सक्राइब कर दीजिए और एक लाइक भी varieties of Manawbina mas matik amata oirasu tauro haiba kaise saklak to naise cái kaise sak to sum saklake nungsi yengzaba dingamde imit pena nungsi nang buat lor atay fade oh Blackpink roses saklo hai ba se jite sakhi doni Blackpink rose haina kaurage ko rose cheda sap tawdadi sap tawsanbiramo siga leiba mayam singsigasu sap tawdagadi sap tawsanbiramo sigi varieties of manawbi sigasu sap tawsanbiramo Tani arambam haina leiba tani arambam blog haina leiba se mangondasu subscribe tawsanbiramo mo channel paiba ngatani Tani abang sare nangdi sarbo Tani ai chak sadri Blackpink rose na ai manipuri ni haiba hoi khage hojikta ise saklo haiba to gadi khange first di dum hai da hai pa to gadi khangodri evne ko ado chiche da kana tawrabo hai khang aina dum chiche hai na ko hongare ka to sub to bigrabo subscribe to san bigrabo to jagadi to san biramu ko Manawbina ai phajai ni che oh thank you Manawbi chak charabo kai yang chage rose se kadai gino ꯀꯩꯅꯣꯁꯨ ꯃꯅꯥꯎꯕꯤꯁꯨ ꯆꯥꯔꯦ ꯑꯩꯈꯣꯏꯁꯨ ꯏꯔꯣꯝꯕꯅꯦ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯌꯣꯡꯆꯥꯛ ꯌꯥꯎꯔꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯎꯕꯅ ꯂꯣꯏꯔꯝꯃꯅꯤ ꯁꯂꯥꯏ ꯁꯅꯁꯝ ꯍꯥꯏ ꯋꯦꯜꯀꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯄ ꯌꯥꯎꯗ ꯄꯥꯈꯤ ꯁꯤꯜꯆꯦ
ꯄꯥꯀꯤ ꯁꯤꯜꯆꯔ ꯀꯥꯏꯋꯥꯏꯒꯤꯅꯣ ꯍꯥꯏꯕ ꯁꯂꯥꯏ ꯁꯅꯁꯝ ꯑꯩꯉꯣꯟꯗ ꯁꯞ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯂꯥꯏ ꯁꯅꯁꯝ ꯄꯥꯀꯤ ꯁꯤꯜꯆꯔꯁꯦ ꯑꯩꯁꯦ ꯀꯩꯅꯣꯒꯤꯅꯤ ꯑꯩꯁꯦ ꯔꯥꯅꯤꯄꯨꯔꯒꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯜꯆꯔ ꯔꯣꯡꯄꯨꯔ ꯑꯦꯗꯤꯁꯤ ꯒꯂꯤꯒꯤꯗꯨꯒ ꯂꯩꯌꯦꯕꯅꯦꯀꯣ ꯌꯨꯝꯁꯦ ꯑꯅꯤ ꯁꯨꯔꯦ ꯑꯥꯗꯁꯨ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯗꯣ ꯄꯥꯀꯤꯁꯦ ꯀꯥꯏꯒꯤꯅꯣ ꯄꯥꯀꯤ ꯑꯩꯉꯣꯟꯗ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯅꯥꯎꯕꯤꯅ ꯆꯦ ꯍꯣꯏ ꯍꯧꯖꯤꯛ ꯔꯥꯅꯤꯄꯨꯔꯗ ꯁꯨꯝ ꯂꯩꯔꯤꯕꯣ ꯔꯥꯅꯤꯄꯨꯔꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯄꯄꯥ ꯍꯣꯏ ꯂꯩꯌꯦꯕꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯔꯣꯡꯄꯨꯔꯒꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯦ ꯑꯁꯤꯒꯁꯨ ꯑꯩꯈꯣꯏ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯅꯥꯎꯗꯣ ꯑꯗꯨꯗ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯦ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯅ ꯁꯤꯒꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯋꯤꯀꯦꯟ ꯈꯨꯗꯤꯡꯒꯤꯗꯤ ꯆꯠꯂꯦ ꯍꯌꯦꯡꯁꯦ ꯐ꯭ꯔꯥꯏꯗꯦꯅꯤ ꯑꯗꯨ ꯂꯩꯔꯒ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗꯤ ꯁ꯭ꯀꯨꯜ ꯕꯟꯅꯤꯅ ꯋꯤꯀꯦꯟ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯆꯠꯂꯦ ꯍꯥꯏꯕꯅꯦꯀꯣ ꯃꯥꯏꯅ ꯍꯥꯏꯕ ꯖꯨꯂꯤ ꯁꯍꯥ ꯅꯪꯗꯣ ꯊꯣꯛꯂꯛꯇ꯭ꯔꯕ ꯁꯥꯞ ꯇꯧꯒꯦ ꯇꯧꯔꯒ ꯍꯥꯏꯅ ꯔꯣꯁꯅ ꯂꯣꯛꯂꯥꯎꯕꯨꯟ ꯔꯣꯁ ꯅꯪ ꯂꯣꯛꯂꯥꯎꯕꯨꯟꯗꯒꯤꯅꯤ ꯍꯥꯏꯁꯦ ꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩꯁꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯂꯥꯏ ꯁꯅꯕꯅ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯁꯦ ꯁꯤꯜꯆꯔꯒꯤꯅꯤ ꯔꯥꯅꯤꯄꯨꯔꯒꯤꯅꯤ ꯍꯧꯖꯤꯛ ꯔꯣꯡꯄꯨꯔ ꯑꯦꯗꯤꯁꯤ ꯒꯣꯂꯤꯗ ꯂꯩ ꯁꯂꯥꯏ ꯁꯅꯁꯝ ꯑꯩꯉꯣꯟꯗ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯗꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛꯁꯨ ꯄꯤꯁꯟꯕꯤꯔꯝꯃꯣ ꯃꯅꯥꯎꯕꯤꯅ ꯔꯣꯡꯄꯨꯔꯗ ꯌꯨꯝ ꯁꯥꯔꯕ ꯆꯦ ꯔꯣꯡꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯔꯦ ꯁꯂꯥꯏ ꯁꯅꯁꯝ ꯍꯥꯏ ꯍꯥꯟꯅ ꯇꯧꯈ꯭ꯔꯦꯗ ꯑꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯥꯁ ꯈꯥꯏꯗꯦꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯤꯡꯍꯣ ꯅꯦꯇꯣꯟ ꯆꯥꯛ ꯆꯥꯔꯕꯣ ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯤꯡ ꯅꯦꯇꯣꯟ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯈꯥꯏꯗꯦꯝ ꯁꯥꯟꯇꯤꯀꯨꯃꯥꯔꯁꯦ ꯀꯅꯥꯅꯣ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯊꯣꯡꯅꯗꯤ ꯂꯣꯏꯔꯦ ꯄꯥꯀꯤ ꯑꯩ ꯒꯨꯍꯥꯇꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯣ ꯈꯥꯏꯗꯦꯝ ꯁꯥꯟꯇꯤꯀꯨꯃꯥꯔꯁꯤꯡ ꯍꯥꯏꯁꯦ ꯖꯤꯔꯤ ꯑꯕꯦꯝꯃꯣꯏ ꯃꯥꯜꯂꯤ ꯑꯩꯕꯨ ꯅꯦꯇꯣꯟ ꯀꯧꯔꯛꯏꯁꯤꯅꯗꯤ ꯑꯩ ꯈꯪꯉꯤ ꯍꯧꯖꯤꯛꯇ ꯑꯣ ꯄꯥꯀꯤꯁꯦ ꯑꯩ ꯒꯨꯍꯥꯇꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯁꯤꯜꯆꯔ ꯑꯦꯌꯥꯔꯄꯣꯔꯠ ꯔꯣꯗꯀꯤꯅꯤ ꯍꯥꯏꯕ ꯑꯣ ꯑꯠꯆꯥ ꯑꯣ ꯂꯥꯏꯔꯤꯛ ꯀꯩ ꯑꯣꯏꯅ ꯇꯝꯃꯤꯅꯣ ꯑꯗꯣ ꯐꯖꯅ ꯇꯝꯃꯨꯀꯣ ꯑꯗꯣ ꯅꯪ ꯆꯤꯆꯦꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯣ ꯍꯥꯏꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯈ꯭ꯔꯕꯣ ꯏꯆꯦ ꯅꯤꯇꯥꯅ ꯃꯌꯥꯝꯗꯤ ꯆꯦꯒ ꯀꯥꯟꯅꯩ ꯂꯩꯕꯤꯔꯣ ꯃꯌꯥꯝ ꯆꯦ ꯅꯤꯇꯥꯁꯤꯒ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯏ ꯂꯩꯁꯦ ꯑꯁꯤꯒꯁꯨ ꯀꯥꯟꯅꯦꯛ ꯑꯃ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯥꯏꯁꯨ ꯀꯩꯅꯣ ꯍꯥꯡꯕꯅꯤ ꯃꯥꯏꯁꯨ ꯕ꯭ꯂꯣꯛ ꯂꯩꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯕꯦꯝꯃ ꯃꯩꯇꯩ ꯆꯦꯆꯦ ꯕ꯭ꯂꯨ ꯄꯤꯕꯤꯔꯝꯃꯣ ꯑꯩꯁꯦ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯑꯝꯇ ꯂꯩꯈꯣꯀꯣ ꯑꯩꯁꯨ ꯌꯦꯡꯒꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯑꯩꯁꯦ ꯐꯖꯅ ꯍꯩꯇ꯭ꯔꯤꯑꯕꯅꯦꯀꯣ ꯑꯗꯨꯗꯨꯅꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯇꯥꯅꯤꯔꯝ ꯆꯦ ꯖꯨꯂꯤꯌꯥ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯗ꯭ꯔꯤ ꯑꯉꯥꯡ ꯂꯝꯍꯦꯜꯂꯤ ꯏꯃꯨꯡꯗ ꯔꯣꯁꯅ ꯆꯦꯁꯦ ꯆꯦꯁꯦ ꯁꯥꯏꯗꯒꯤꯔꯣ ꯍꯥꯏꯔꯣ ꯑꯩ ꯆꯦꯁꯦ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯔꯣ ꯑꯣ ꯆꯦꯁꯦ ꯑꯩꯁꯦ ꯀꯩꯅꯣꯒꯤꯅꯤ ꯀꯔꯤ ꯍꯥꯏ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯔꯥꯅꯤꯄꯨꯔꯒꯤꯅꯤ ꯑꯗꯣ ꯔꯥꯅꯤꯄꯨꯔꯗꯁꯨ ꯂꯩ ꯁꯤꯒ ꯔꯣꯡꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯌꯨꯝꯅꯤ ꯔꯣꯡꯄꯨꯔꯗꯁꯨ ꯂꯩ ꯑꯩꯁꯦ ꯔꯥꯅꯤꯄꯨꯔꯒꯤꯅꯤ ꯃꯥꯏꯛꯅ ꯆꯦ ꯍꯌꯦꯡꯗꯣ ꯑꯩꯒꯤ ꯑꯦꯛꯖꯥꯝꯅꯦ ꯑꯗꯣ ꯕꯦꯁ ꯑꯣꯐ ꯂꯥꯛ ꯍꯥꯏꯕꯤꯌꯣ ꯑꯣ ꯃꯥꯏꯛ ꯕꯦꯁ ꯑꯣꯐ ꯂꯥꯛ ꯐꯖꯅ ꯑꯦꯛꯖꯥꯝ ꯊꯥꯎ ꯃꯪꯒꯣꯜ ꯄꯤꯔꯤ ꯆꯤꯆꯦꯅ ꯐꯖꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯣ ꯑꯗꯣ ꯑꯗꯨꯑꯣꯏꯗꯤ ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯔꯒ ꯈꯔ ꯉꯟꯅ ꯇꯨꯝꯅꯕ ꯇꯧꯀꯣ
ꯖꯨꯂꯤꯁꯥꯅ ꯆꯦ ꯖꯨꯂꯤꯌꯥ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯌꯦ ꯍꯣꯏ ꯃꯥꯟꯅꯩ ꯃꯥꯟꯅꯩ ꯑꯩꯒꯤꯅ ꯖꯨꯂꯤꯌꯥ ꯀꯧꯔꯦ ꯅꯪꯒꯤꯅ ꯖꯨꯂꯤ ꯀꯧꯔꯦ ꯏꯕꯥ ꯏꯕꯨꯡꯒꯤꯅ ꯖꯨꯂꯤꯌꯥ ꯅꯆꯦꯁꯦ ꯁꯩ ꯅꯆꯦ ꯑꯣ ꯏꯕꯥ ꯏꯕꯨꯡꯅ ꯍꯥꯏꯕ ꯖꯨꯂꯤꯌꯥ ꯅꯆꯦ ꯁꯦꯝ ꯁꯥꯔꯤ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯏꯕꯥ ꯑꯩꯁꯦ ꯉꯥꯛꯇ ꯉꯥꯏꯔꯦ ꯐꯥꯔꯛꯇꯣꯔꯦ ꯉꯁꯤ ꯈꯤꯇꯪ ꯊꯦꯡꯅ ꯆꯪꯉꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯅꯤꯇꯥꯅ ꯍꯥꯏ ꯅꯨꯡꯁꯤꯕꯅ ꯃꯆꯥ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯖꯨꯂꯤ ꯁꯥꯍꯥꯅ ꯇꯥꯅꯤ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯇꯥꯅꯤ ꯖꯨꯂꯤ ꯁꯥꯍꯥꯗ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯖꯨꯂꯤ ꯁꯥꯍꯥꯅꯁꯨ ꯇꯥꯅꯤꯗ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯃꯥꯏꯁꯨ ꯅꯧ ꯅꯧꯅ ꯅꯣꯏꯅꯤꯃꯛꯁꯨ ꯅꯧ ꯅꯧꯅ ꯍꯥꯡꯕ ꯉꯥꯛꯇꯅꯤ ꯏꯆꯟ ꯒꯣꯋꯥ ꯁꯣꯔꯠꯅ ꯖꯨꯂꯤꯌꯥ ꯔꯤꯇꯥꯔꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯏꯆꯟ ꯒꯣꯋꯥ ꯑꯩꯗꯤ ꯅꯉꯣꯟꯗ ꯀꯨꯏꯔꯦꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯩ ꯅꯪꯒꯤ ꯑꯦꯜꯕꯤꯗꯨꯁꯨ ꯌꯥꯝꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯕꯦꯝꯃ ꯃꯩꯇꯩꯅ ꯆꯦꯆꯦ ꯗꯗꯥ ꯆꯦꯆꯦꯗ ꯀꯨꯏꯔꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈꯤꯕ ꯍꯥꯏꯅ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯑꯕꯦꯝꯃ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯆ ꯖꯨꯂꯤ ꯁꯥꯍꯥꯅ ꯕꯨꯡꯁꯨ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕ ꯏꯆꯟ ꯒꯣꯋꯥꯅ ꯖꯨꯂꯤ ꯍꯥꯏꯗꯅ ꯀꯧꯔꯛꯑꯦ ꯏꯕꯥ ꯏꯕꯣꯛꯅ ꯖꯨꯂꯤ ꯑꯣꯜꯔꯦꯗꯤ ꯁꯞꯄꯣꯔꯠ ꯃꯤ ꯑꯣꯜꯔꯦꯗꯤ ꯁꯞꯄꯣꯔꯠꯅꯦ ꯏꯆꯟ ꯒꯣꯋꯥꯅ ꯖꯨꯂꯤꯌꯥ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧ ꯖꯨꯂꯤꯌꯥ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯕ ꯀꯩꯅꯣ ꯏꯆꯟ ꯒꯣꯋꯥ ꯑꯩ ꯅꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯨꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯖꯨꯂꯤ ꯁꯥꯍꯥ ꯏꯆꯟꯗ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯝꯇꯪ ꯇꯧꯕꯤꯌꯣ ꯖꯨꯂꯤ ꯁꯥꯍꯥꯅ ꯏꯆꯜ ꯐꯂꯥꯡ ꯏꯆꯟ ꯐꯂꯥꯡ ꯇꯧꯔꯛꯇꯣꯏꯅꯦ ꯗꯥꯏꯃꯟ ꯀꯨꯏꯖ ꯑꯅꯤ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯏꯆꯟ ꯒꯣꯋꯥꯅ ꯃꯤꯡ ꯃꯄꯥꯗ ꯅꯝꯃꯣ ꯑꯗꯨꯒ ꯃꯣꯗꯤꯇꯔꯦꯠ ꯃꯤꯡ ꯃꯄꯥꯗ ꯅꯝꯃꯣ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯃꯣꯗꯤꯇꯔꯦꯠ ꯊꯥꯕꯗꯨꯒ ꯅꯝꯃꯣ ꯑꯗꯨꯒ ꯄꯤꯌꯣ ꯇꯥꯅꯤ ꯑꯃꯅ ꯍꯣꯏ ꯇꯧꯈ꯭ꯔꯦ ꯑꯩꯉꯣꯟꯗꯁꯨ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯥꯅꯤ ꯅꯪꯅ ꯀꯅꯥꯗꯅꯣ ꯁꯞ ꯇꯧꯈꯤꯕꯗꯣ ꯑꯗ ꯇꯧꯈ꯭ꯔꯗꯤ ꯀꯃꯦꯟꯁ ꯑꯃꯒ ꯂꯣꯏꯅ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯏꯗꯤꯅꯦ ꯃꯣꯏꯅꯁꯨ ꯍꯜꯂꯛꯄꯗꯁꯨꯅꯦ ꯅꯨꯡꯉꯥꯏꯅꯕꯒꯤ ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯪꯉꯛꯑꯦꯗꯅ ꯖꯨꯂꯤ ꯁꯥꯍꯥꯅ ꯕꯨꯡ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯖꯨꯂꯤ ꯁꯥꯍꯥ ꯐꯂꯥꯡꯒꯤ ꯂꯥꯏꯐ ꯂꯥꯛꯈ꯭ꯔꯕꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯏꯆꯟ ꯒꯣꯋꯥꯅ ꯐꯂꯥꯡ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯔꯣꯁꯅ ꯏꯃꯣꯖꯤ ꯄꯤꯔꯛꯑꯦ ꯖꯨꯂꯤ ꯁꯥꯍꯥꯅ ꯆꯦ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯤꯡꯒꯤ ꯃꯄꯥꯗ ꯄꯤꯔꯒ ꯖꯨꯂꯤ ꯁꯥꯍꯥ ꯄꯤꯈ꯭ꯔꯕꯅꯤ ꯂꯥꯛꯑꯕ ꯌꯦꯡꯉꯨ ꯃꯥꯏꯛꯅ ꯆꯦ ꯑꯩ ꯇꯨꯝꯃꯒꯦ ꯕꯥꯏ 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 ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯃꯥꯏꯛ ꯑꯕꯦꯝꯃꯅ ꯔꯤꯇꯥꯔꯟ ꯇꯧꯕꯤꯔꯝꯃꯣ ꯆꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯊꯝꯃꯤꯅꯤ ꯑꯩꯁꯦ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯦꯅꯦ ꯏꯆꯟ ꯒꯣꯋꯥꯁꯤꯁꯨ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯏꯆꯟ ꯒꯣꯋꯥꯗꯨꯁꯨ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯏꯆꯟ ꯒꯣꯋꯥꯅ ꯖꯨꯂꯤꯌꯥ ꯖꯣꯏꯟ ꯂꯩꯇꯕ ꯃꯌꯥꯝꯁꯦ ꯖꯣꯏꯟ ꯇꯧꯍꯜꯂꯣ ꯍꯥꯏꯕ ꯑꯣ ꯖꯨꯂꯤ ꯁꯥꯍꯥꯅ ꯏꯆꯟꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯣ ꯀꯅꯦꯛ ꯇꯧꯕꯤꯈ꯭ꯔꯕꯣ ꯀꯅꯦꯛ ꯂꯩꯅꯗ꯭ꯔꯒꯗꯤ ꯀꯅꯦꯛ ꯂꯩꯅꯁꯜꯂꯣ ꯑꯗꯒꯤꯗꯤ ꯇꯥꯅꯤ ꯅꯪ ꯏꯆꯟ ꯒꯣꯋꯥꯁꯤꯒꯁꯨ ꯑꯝꯇꯪ ꯀꯅꯦꯛ ꯂꯩꯁꯟꯗ꯭ꯔꯒꯗꯤ ꯂꯩꯅꯔꯣ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯏꯆꯟ ꯒꯣꯋꯥꯅ ꯐꯂꯥꯡ ꯑꯅꯤꯅꯤ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯑꯩꯒꯤꯁꯨ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯆꯦ ꯖꯨꯂꯤꯌꯥ ꯑꯣ ꯄꯤꯔꯛꯀꯦ ꯂꯩꯅꯥ
ꯏꯆꯟꯒꯣꯅ ꯐꯂꯥꯡ ꯌꯥꯔꯦ ꯐꯂꯥꯡ ꯌꯥꯔꯦ ꯅꯪ ꯍꯥꯏ ꯑꯕꯦꯝꯃ ꯃꯤꯗꯩꯅ ꯑꯩꯒꯤꯁꯨ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯑꯕꯦꯝꯃ ꯄꯤꯔꯛꯀꯦ ꯄꯤꯈ꯭ꯔꯕꯅꯤ ꯑꯕꯦꯝꯃ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯡꯅ ꯖꯨꯂꯤꯌꯥ ꯕ꯭ꯂꯨ ꯄꯤꯕꯗꯣ ꯃꯤꯡꯗ ꯅꯝꯃꯣ ꯑꯗꯣ ꯑꯣ ꯏꯕꯥꯏ ꯑꯩ ꯇꯧꯈ꯭ꯔꯦ ꯑꯩ ꯍꯥꯟꯅ ꯈꯪꯉꯝꯕꯅꯦꯕꯀꯣ ꯑꯝꯇ ꯀꯥꯎꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯇꯧꯔꯦ ꯏꯆꯟ ꯒꯣꯋꯥꯅ ꯑꯩꯒꯤꯁꯨ ꯄꯤꯔꯛꯑꯣ ꯏꯆꯟ ꯄꯤꯈ꯭ꯔꯦ ꯅꯪꯁꯨ ꯊꯣꯛꯂꯛꯑꯦ ꯏꯆꯟ ꯒꯣꯋꯥꯅ ꯏꯕꯨꯡ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯇꯥꯅꯤ ꯑꯔꯥꯝꯕꯝꯅ ꯍꯣꯏ ꯇꯧꯔꯛꯀꯦ ꯏꯆꯟ ꯍꯥꯏ ꯇꯥꯅꯤ ꯏꯆꯟꯅ ꯇꯧꯔꯛꯀꯦꯅ ꯍꯥꯏꯔꯦ ꯇꯥꯅꯤꯗꯁꯨ ꯄꯤꯈ꯭ꯔꯕꯅꯤ ꯏꯆꯟ ꯒꯣꯋꯥꯅ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯔꯕꯣ ꯌꯥꯔꯦ ꯅꯣꯏꯗ ꯎꯔ ꯅꯠꯇ꯭ꯔꯣ ꯊꯣꯛꯂꯛꯑꯦꯅ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯨꯁꯦ ꯑꯦꯟꯖꯤ ꯀꯤꯔꯟ ꯕꯂꯥꯁꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯗꯣꯟꯆꯥ ꯅꯥꯎꯕꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯪ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯇꯥꯅꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯇꯥꯅꯤ ꯂꯩꯅꯥꯗ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯗ꯭ꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯩꯅꯥ ꯅꯪꯁꯨ ꯇꯥꯅꯤꯗ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯥꯁꯨ ꯀꯃꯦꯟꯁ ꯑꯃꯃꯝ ꯊꯝꯅꯧꯀꯣ ꯀꯃꯦꯟꯁ ꯑꯃꯃꯝ ꯊꯝꯅꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯤꯑꯕ ꯑꯣ ꯑꯦꯟꯖꯤ ꯀꯤꯔꯟ ꯕꯂꯥꯅ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛꯇ ꯑꯦꯛꯖꯥꯝ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯑꯣ ꯅꯥꯎꯕꯤ ꯅꯪ ꯑꯣꯟꯂꯥꯏꯟ ꯊꯥꯔꯤꯔꯣ ꯔꯣꯁꯅ ꯆꯦ ꯑꯩ ꯇꯨꯝꯃꯒꯦ ꯕꯥꯏ ꯍꯣꯏ ꯔꯣꯁ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯀꯨꯝ ꯂꯥꯛꯎꯀꯣ ꯍꯌꯦꯡ ꯄꯨꯡ 8ꯗ ꯇꯧꯅꯤ ꯑꯀꯨꯝ ꯂꯥꯛꯎ ꯏꯆꯟ ꯒ꯭ꯋꯥꯅ ꯍꯥꯏꯕ ꯑꯩꯁꯨ ꯑꯅꯧꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯃꯌꯥꯝ ꯀꯣ ꯏꯆꯟ ꯒ꯭ꯋꯥꯁꯦ ꯅꯧꯅ ꯃꯥ ꯍꯥꯡꯕꯅꯦꯕꯀꯣ ꯃꯥꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯥꯅꯁꯨ ꯑꯗꯨꯝ ꯔꯤꯇꯥꯔꯟ ꯍꯟꯖꯔꯛꯆꯅꯤ ꯑꯗꯣ ꯃꯌꯥꯝꯅꯦ ꯀꯃꯦꯟꯁ ꯑꯃꯃꯝ ꯄꯤꯅꯕꯗꯅꯦ ꯀꯃꯦꯟꯁ ꯑꯃꯃꯝ ꯊꯝꯅꯧꯀꯣ ꯀꯩꯅꯣ ꯏꯆꯟ ꯒ꯭ꯋꯥꯅ ꯕ꯭ꯂꯦꯛ ꯑꯩꯒꯥ ꯃꯆꯥ ꯔꯤꯇꯥꯔꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯕ꯭ꯂꯦꯛ ꯄꯤꯡ ꯔꯣꯁꯇ ꯍꯥꯏꯔꯤꯅꯦ ꯃꯥꯗꯤ ꯇꯨꯝꯃꯒꯦꯅ ꯍꯥꯏꯔꯝꯃꯦ ꯏꯆꯟ ꯒ꯭ꯋꯥꯅ ꯁꯣꯏꯗꯅ ꯔꯤꯇꯥꯔꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯑꯦꯟꯖꯤ ꯀꯤꯔꯟꯕꯂꯥꯅ ꯑꯣꯟꯂꯥꯏꯟ ꯑꯦꯛꯖꯥꯝꯅꯤ ꯗꯣꯆꯥ ꯆꯥꯛ ꯆꯥꯔꯣꯏ ꯃꯦꯒꯤ ꯆꯥꯔꯅꯤ ꯑꯗꯣ ꯅꯪ ꯌꯦꯡꯉꯨꯅꯦ ꯅꯪ ꯆꯥꯛ ꯆꯥꯗꯅ ꯃꯦꯒꯤ ꯆꯥꯕꯗꯣ ꯐꯕ꯭ꯔꯥ ꯅꯥꯎꯕꯤ ꯆꯥꯛ ꯈꯤꯇꯪ ꯆꯥꯎꯗꯅ ꯇꯜꯂꯕ ꯊꯣꯡꯕ ꯇꯜꯂꯗꯤ ꯆꯤꯆꯦꯗ ꯊꯣꯡꯍꯜꯂꯣ ꯃꯌꯥꯝ ꯇꯨꯝꯅꯔꯕꯣ ꯑꯕꯦꯝꯃꯅ ꯏꯆꯟ ꯒ꯭ꯋꯥꯒꯤꯁꯦ ꯑꯩꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯕꯦꯝꯃ ꯑꯩ ꯅꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯣ ꯅꯪ ꯆꯪꯕ ꯌꯥꯅꯤ ꯑꯣ ꯀꯩꯅꯣ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯏꯆꯟ ꯒ꯭ꯋꯥ ꯇꯧꯈ꯭ꯔꯕꯅꯤ ꯔꯤꯇꯥꯔꯟ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯦ ꯂꯩꯅꯥ ꯅꯣꯏꯅꯦ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯃꯒꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯅꯕ ꯃꯇꯝꯗꯅꯦ ꯀꯩꯅꯣ ꯀꯃꯦꯟꯁ ꯑꯃꯃꯝ ꯊꯝꯃꯝꯃꯨ ꯀꯃꯦꯟꯁ ꯊꯝꯃꯒꯗꯤ ꯃꯣꯏꯅꯁꯨ ꯍꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯅꯀꯣ ꯈꯪꯉꯤꯗꯅꯀꯣ ꯑꯣ ꯅꯪꯅ ꯇꯧꯔꯝꯃꯤꯅꯦ ꯍꯥꯏꯗꯣ ꯔꯣꯁ ꯇꯨꯝꯃꯣ ꯆꯦ ꯑꯩ ꯇꯨꯝꯃꯒꯦ ꯕꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯇꯥꯅꯤ ꯂꯩꯅꯥ ꯑꯩꯒꯤꯗ ꯀꯥꯅꯦꯛ ꯑꯩꯒꯗꯤ ꯀꯥꯅꯦꯛ ꯂꯩꯕꯅꯤ ꯍꯥꯏ ꯑꯣ ꯂꯩꯅꯥ ꯇꯥꯅꯤꯒꯗꯤ ꯀꯥꯅꯦꯛ ꯂꯩꯅꯩ ꯍꯥꯏꯌꯦ ꯖꯨꯂꯤ ꯁꯥꯍꯥ ꯇꯥꯅꯤ ꯑꯔꯥꯃꯝꯁꯦꯒ ꯀꯩꯅꯣ ꯇꯧꯔꯕꯣ ꯀꯥꯅꯦꯛ ꯂꯩꯅꯔꯕꯣ
ꯖꯨꯂꯤ ꯁꯥꯅ ꯀ꯭ꯋꯤꯁ ꯂꯥꯛꯈ꯭ꯔꯦꯗꯥꯏ ꯅꯣꯛꯂꯛꯑꯦ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯖꯨꯂꯤ ꯁꯥꯅ ꯌꯦꯡꯒꯦꯅ ꯍꯥꯏꯔꯛꯑꯦ ꯑꯕꯦꯝꯃ ꯃꯩꯇꯩꯅ ꯏꯆꯦꯒ꯭ꯋꯥ ꯑꯩꯒꯤꯁꯨ ꯇꯧꯈ꯭ꯔꯕꯅꯤ ꯏꯆꯦꯒ꯭ꯋꯥ ꯏꯆꯟ ꯀꯩꯅꯣꯅꯤ ꯏꯆꯦꯒ꯭ꯋꯥ ꯀꯩꯅꯣꯅ ꯑꯕꯦꯝꯃꯅ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯑꯗꯨꯝ ꯍꯟꯕꯤꯈꯣꯀꯣ ꯏꯆꯟꯒ꯭ꯋꯥꯅ ꯂꯩꯅꯥꯒꯤ ꯑꯩꯅ ꯁꯥꯞ ꯇꯧꯕ ꯀꯨꯏꯔꯦ ꯔꯤꯇꯥꯔꯟ ꯇꯧꯈ꯭ꯔꯕꯅꯤ ꯀꯃꯦꯟ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏꯌꯦ ꯂꯩꯅꯥ ꯏꯆꯟꯒ꯭ꯋꯥꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ ꯀꯨꯏꯈ꯭ꯔꯦꯅ ꯍꯥꯏꯔꯛꯑꯕꯅꯦ ꯖꯨꯂꯤ ꯁꯥꯅ ꯕ꯭ꯂꯦꯛ ꯆꯦꯅꯦꯜ ꯍꯥꯡꯗꯦꯅ ꯍꯥꯏꯔꯦ ꯍꯥꯡꯗ ꯃꯥꯅꯦ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯀꯃꯦꯟ ꯊꯝꯕꯅꯤ ꯆꯦ ꯀꯃꯦꯟ ꯊꯝꯃꯝꯃꯤ ꯌꯥꯏ ꯂꯩꯅꯥꯅ ꯑꯗꯣ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯤꯈꯣ ꯑꯕꯦꯝꯃ ꯃꯤꯇꯩꯅ ꯂꯩꯅꯥꯒꯤꯗꯤ ꯀꯨꯏꯔꯦ ꯇꯧꯈꯤꯕ ꯑꯕꯦꯝꯃꯅ ꯂꯩꯅꯥꯗꯤ ꯀꯨꯏꯔꯦ ꯇꯧꯈꯤꯕ ꯁꯨꯅꯤꯇꯤ ꯀꯣꯟꯖꯦ ꯍꯥꯏ ꯆꯦ ꯍꯥꯏ ꯁꯨꯅꯤꯇꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯆꯦꯒꯤ ꯑꯂꯤꯗ ꯆꯪꯉꯛꯄꯒꯤ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯟꯒ꯭ꯋꯥꯅ ꯑꯕꯦꯝꯃ ꯊꯦꯡꯀ꯭ꯌꯨ ꯔꯤꯇꯥꯔꯟ ꯁꯣꯏꯗꯅ ꯇꯧꯖꯒꯦꯅ ꯍꯥꯏꯔꯛꯑꯦ ꯂꯩꯅꯥꯅ ꯍꯥꯏ ꯁꯨꯅꯤꯇꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯨꯅꯤꯇꯤ ꯅꯪꯉꯣꯟꯗ ꯂꯩꯅꯥꯅ ꯍꯥꯏꯔꯛꯑꯦ ꯁꯨꯅꯤꯇꯤ ꯂꯩꯅꯥꯁꯦ ꯑꯝꯇꯪ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨꯕ ꯃꯥꯁꯦ ꯅꯧꯅ ꯍꯥꯡꯕꯅꯤ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯏꯆꯟꯒ꯭ꯋꯥꯅ ꯕ꯭ꯂꯦꯛ ꯆꯦꯅꯦꯜ ꯂꯩ ꯁꯥꯞ ꯂꯩꯇꯦ ꯚꯤꯗꯤꯑꯣ ꯂꯩꯕꯅꯤ ꯍꯥꯏ ꯑꯣ ꯃꯥꯗꯤ ꯇꯨꯝꯈꯔꯦ ꯍꯧꯖꯤꯛ ꯑꯕꯦꯝꯃꯅ ꯁꯨꯅꯤꯇꯤꯁꯨ ꯂꯥꯏꯚ ꯇꯧꯕꯤꯔꯛꯑꯣ ꯁꯨꯅꯤꯇꯤ ꯅꯪꯁꯨ ꯂꯥꯏꯚ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯑꯕꯦꯝꯃ ꯑꯣꯏꯅ ꯁꯨꯅꯤꯇꯤ ꯍꯣꯏꯗꯤ ꯑꯆꯧꯕ ꯀꯩꯅꯣꯅꯤ ꯃꯣꯏꯗꯤ ꯆꯦꯅꯦꯜꯁꯦ ꯆꯥꯎꯈ꯭ꯔꯄꯣꯠꯅꯤ ꯃꯣꯏꯒꯤꯗꯤ ꯃꯌꯥꯝ ꯃꯉꯣꯟꯗ ꯅꯤꯍꯧꯔꯣ ꯅꯤꯒꯗꯕ ꯄꯨꯝꯅꯃꯛ ꯁꯨꯅꯤꯇꯤꯗ ꯁꯨꯅꯤꯇꯤꯗꯤ 24K ꯍꯦꯜꯂꯦ ꯍꯥꯏ ꯁꯨꯅꯤꯇꯤꯒꯤꯗꯤ 24K ꯍꯦꯟꯈ꯭ꯔꯕꯅꯤ ꯁꯨꯅꯤꯇꯤꯅ ꯍꯥꯏ ꯂꯩꯅꯥ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯔꯒꯦ ꯃꯌꯥꯝꯒꯤ ꯑꯩ ꯅꯣꯡꯃ ꯂꯥꯏꯚ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯑꯣ ꯁꯨꯅꯤꯇꯤꯅ ꯍꯥꯏꯔꯛꯑꯦ ꯃꯥ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯍꯥꯏꯅ ꯑꯗꯣ ꯃꯥ ꯅꯣꯡꯃ ꯂꯥꯏꯚ ꯂꯥꯛꯀꯅꯤ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯅꯆꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯑꯗꯨ ꯀꯨꯏꯕꯔꯅꯤ ꯅꯪ ꯆꯥꯛ ꯆꯥꯕꯗ ꯄꯨꯡ ꯀꯩꯅꯣ ꯍꯦꯟꯈꯔꯦ ꯑꯕꯦꯝꯃ ꯃꯩꯇꯩꯅ ꯆꯦ ꯁꯨꯅꯤꯇꯤ ꯑꯩꯈꯣꯏꯗꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯅꯤꯇꯤ ꯆꯦ ꯁꯨꯅꯤꯇꯤ ꯌꯥꯝ ꯐꯕꯅꯤ ꯑꯩꯅꯒ ꯆꯦꯒ ꯍꯥꯏꯖꯜꯂꯦ ꯅꯣꯏꯅ ꯆꯦ ꯀꯧꯕꯗꯨꯒ ꯁꯨꯅꯤꯇꯤꯁꯦ ꯌꯥꯝ ꯐꯕꯅꯤ ꯑꯗꯣ ꯅꯣꯏꯗꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯖꯔꯛꯆꯅꯤ ꯑꯗꯨꯗꯣ ꯅꯣꯏ ꯀꯃꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯒꯣ ꯍꯥꯏꯒꯣ ꯑꯗꯨꯝ ꯇꯧꯖꯔꯛꯆꯅꯤ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯍꯣꯏ ꯂꯥꯛꯄꯤꯌꯨ ꯆꯦ ꯁꯨꯅꯤꯇꯤ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯏꯆꯟꯒ꯭ꯋꯥꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯣꯟ ꯐꯦꯡꯕ ꯀꯩꯀꯩ ꯇꯧꯔꯤꯉꯩꯗ ꯊꯦꯡꯈ꯭ꯔꯦ ꯆꯦ ꯌꯥꯏ ꯁꯨꯅꯤꯇꯤ ꯆꯦ ꯖꯨꯂꯤꯌꯥ ꯑꯩ ꯕ꯭ꯂꯣꯛꯁꯨ ꯆꯦ ꯖꯨꯂꯤꯌꯥꯒꯤ ꯕ꯭ꯂꯣꯛꯁꯨ ꯅꯨꯡꯉꯥꯏꯌꯦ ꯌꯦꯡꯕ ꯊꯦꯡꯀ꯭ꯌꯨ ꯁꯨꯅꯤꯇꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯑꯗꯨꯒ ꯌꯦꯡꯕꯗꯤ ꯅꯣꯏꯒꯤꯅ ꯍꯦꯜꯂꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯂꯩꯅꯥꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯛꯑꯦ ꯏꯆꯟꯒ꯭ꯋꯥꯅ ꯆꯍꯤ ꯈꯪꯗꯕꯅꯤꯅ ꯃꯤꯡ ꯑꯣꯏꯅ ꯀꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯆꯟꯒ꯭ꯋꯥꯅ ꯆꯍꯤ ꯈꯪꯗꯕꯅꯤ ꯃꯤꯡ ꯑꯣꯏꯅ ꯀꯧꯔꯒꯦ ꯁꯨꯅꯤꯇꯤꯗ ꯁꯨꯅꯤꯇꯤꯁꯨ ꯑꯗꯨꯝ ꯑꯍꯟ ꯅꯠꯇꯦ ꯏꯆꯟꯒ꯭ꯋꯥꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯁꯨꯅꯤꯇꯤꯅ ꯇꯧꯅꯤꯌꯦ ꯑꯕꯦꯝꯃ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯏꯕꯝ ꯑꯩ ꯆꯠꯂꯦ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯆꯣ ꯆꯦꯅꯨꯒꯤ ꯍꯥꯡꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯇꯣꯏꯅꯤ ꯆꯠꯂꯝꯃꯣ ꯏꯆꯟꯒ꯭ꯋꯥꯅ 34 ꯍꯥꯏ ꯑꯣ ꯏꯆꯟꯒ꯭ꯋꯥ 34 ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ 33ꯅꯤ
ꯑꯄꯦꯃꯗꯤꯅ ꯆꯦ ꯁꯨꯅꯤꯇꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤꯗ ꯑꯗꯣ ꯉꯥꯛꯇꯪꯒ ꯇꯧꯔꯒ ꯑꯗꯨꯒꯩꯗꯤ ꯀꯩ ꯇꯧꯔꯅꯤ ꯁꯨꯅꯤꯇꯤꯅ ꯋꯦꯜꯀꯝ ꯑꯗꯣ ꯆꯦ ꯖꯨꯂꯤꯌꯥ ꯕ꯭ꯂꯣꯛ ꯅꯨꯡꯉꯥꯏꯕ ꯁꯦꯝꯃꯛꯑꯣ ꯍꯥꯏ ꯍꯣꯏ ꯁꯨꯅꯤꯇꯤ ꯁꯦꯝꯃꯛꯀꯦ ꯑꯗꯣ ꯁꯨꯅꯤꯇꯤ ꯅꯪ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯣ ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯊꯣꯛꯂꯛꯑꯣ ꯗꯤꯅꯦꯁ ꯕ꯭ꯂꯣꯛꯅ ꯖꯨꯂꯤꯌꯥ ꯑꯩ ꯁꯔꯃ ꯀꯦꯇꯔꯤꯡꯒꯤ ꯑꯣꯅꯔꯅꯤ ꯑꯗꯣ ꯑꯝꯇ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯃꯛꯀꯤ ꯏꯅꯥꯎ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯏꯅꯥꯎ ꯑꯃꯗꯒꯤ ꯇꯧꯔꯛꯄꯅꯦ ꯑꯣ ꯃꯌꯥꯝ ꯗꯤꯅꯦꯁ ꯕ꯭ꯂꯣꯛ ꯍꯥꯏꯔꯤꯁꯦ ꯑꯁꯤꯁꯦ ꯁꯔꯃ ꯀꯦꯇꯔꯤꯡꯒꯤ ꯃꯣꯏ ꯃꯅꯥꯛꯀꯤ ꯃꯤꯅꯦꯕ ꯃꯌꯥꯝ ꯃꯌꯥꯝꯅ ꯈꯪꯅꯔꯒꯗꯤ ꯁꯔꯃ ꯀꯦꯇꯔꯤꯡꯒꯤ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯐꯣꯟꯗꯣ ꯃꯥꯡꯈ꯭ꯔꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯁꯨꯄ꯭ꯔꯤꯌꯥꯅꯁꯨ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦꯕ ꯁꯤꯌꯥꯔ ꯇꯧꯔꯛꯄꯅꯦꯕ ꯁꯔꯃ ꯀꯦꯇꯔꯤꯡꯒꯤ ꯅꯝꯕꯔ ꯑꯃꯈꯛ ꯑꯗꯨꯗꯣ ꯃꯌꯥꯝ ꯑꯗꯨꯒ ꯀꯅꯦꯛꯇ ꯇꯧꯔꯒꯗꯤ ꯁꯔꯃ ꯀꯦꯇꯔꯤꯡꯒꯤ ꯖꯍꯥ ꯄꯥꯎ ꯐꯥꯎꯒꯗꯕ ꯂꯩꯕꯗꯣ ꯁꯨꯄ꯭ꯔꯤꯌꯥ ꯁꯃꯨꯔꯥꯏꯅ ꯁꯤꯌꯥꯔ ꯇꯧꯕ ꯀꯩꯅꯣꯗꯨꯒ ꯅꯝꯕꯔꯗꯨꯒꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯈꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯐꯣꯟ ꯅꯝꯕꯔꯗꯣ ꯐꯣꯟꯗꯣ ꯃꯥꯡꯈꯤꯗꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯏꯋꯥ ꯋꯥꯔꯦꯕ ꯃꯤꯅ ꯀꯣꯟꯇꯦꯛ ꯇꯧꯔꯒꯁꯨ ꯀꯣꯟꯇꯦꯛ ꯇꯧꯔꯛꯄ ꯉꯝꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯏꯆꯟꯒ ꯑꯩ ꯄꯍꯥꯔꯤꯒ ꯏꯆꯟꯒwana ꯑꯩ ꯄꯍꯥꯔꯤꯒꯤꯗ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯣꯏ ꯏꯆꯟ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯠꯂꯨꯔꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯊꯝꯃꯅꯤ ꯁꯨꯅꯤꯇꯤꯅ ꯑꯩ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯛꯀꯦ ꯆꯦ ꯍꯣꯏ ꯁꯨꯅꯤꯇꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅꯕꯒꯤ ꯑꯗꯣ ꯈꯔ ꯖꯥꯡꯅ ꯊꯣꯛꯂꯛꯅꯕꯗꯤ ꯇꯧꯔꯖꯨꯗꯤ ꯁꯥꯍꯥꯅ ꯇꯥꯅꯤ ꯒꯤꯞ ꯑꯞ ꯁꯞ ꯂꯥꯏꯛ ꯑꯦꯟ ꯀꯃꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯅꯤ ꯒꯤꯐꯁꯨ ꯄꯤꯔꯛꯑꯦ ꯂꯥꯏꯛꯁꯨ ꯇꯧꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯔꯦꯅ ꯍꯥꯏꯔꯛꯑꯦ ꯖꯨꯂꯤ ꯁꯥꯍꯥꯅ ꯇꯥꯅꯤꯗ ꯑꯗꯩ ꯁꯨꯅꯤꯇꯤꯅ ꯍꯣꯏ ꯆꯦ ꯍꯥꯏ ꯂꯥꯞꯀ ꯇꯧꯕꯤꯔꯦ ꯍꯣꯏ ꯁꯨꯅꯤꯇꯤ ꯑꯗꯣ ꯈꯔꯖꯥꯡꯅꯗꯤ ꯊꯣꯛꯂꯛꯅꯕ ꯇꯧꯀꯣ ꯈꯔꯖꯥꯡꯅ ꯄꯨꯟꯅꯕꯒꯤ ꯃꯌꯥꯝ ꯂꯩꯅꯥ ꯀꯩ ꯍꯥꯏꯅꯣ ꯃꯌꯥꯝ P1KC ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯩꯗꯤ ꯁꯤ ꯐꯨꯜ ꯐꯣꯝꯁꯦ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯗꯤꯅꯦꯁ ꯕꯣꯅ ꯊꯦꯡꯛ ꯌꯨ ꯖꯨꯂꯤꯌꯥ ꯋꯦꯜꯀꯝ ꯁꯔꯃ ꯁꯨꯅꯤꯇꯤ ꯀꯣꯟꯖꯒꯝꯅ ꯀꯩ ꯑꯍꯥꯎꯕ ꯄꯤꯖꯅꯤ ꯌꯥꯏ ꯅꯪ ꯍꯥꯏꯕꯗꯣ ꯄꯤꯖꯗꯣꯏꯅꯤ ꯁꯨꯅꯤꯇꯤ ꯑꯣ ꯇꯥꯅꯤꯅ ꯊꯦꯡꯛ ꯌꯨ ꯖꯨꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯨꯅꯤꯇꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯆꯦ ꯍꯦꯛ ꯀꯩ ꯐꯥꯒꯤꯅꯣ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯖꯍꯥ ꯇꯧꯔꯁꯨ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯀꯩꯅꯣ ꯑꯗꯨꯅꯤ ꯁꯨꯅꯤꯇꯤ ꯅꯪ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯣ ꯑꯗꯨꯗꯣ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯤ ꯈꯔ ꯖꯥꯡꯅ ꯊꯣꯛꯂꯛꯑꯣꯕ ꯖꯥꯡꯅ ꯐꯪꯅꯅꯕꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯀꯩꯅꯣꯁꯦ ꯂꯥꯏꯐꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯅꯠꯇ꯭ꯔꯥ ꯍꯌꯦꯡ ꯑꯃꯨꯛ ꯐꯪꯉꯁꯤ ꯑꯩ ꯄꯨꯡ 9 ꯄꯨꯡ 10 ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯄꯨꯡ ꯑꯃꯗꯤ ꯐꯥꯔꯦ ꯄꯨꯡ 10 ꯍꯦꯜꯂꯕ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡ ꯃꯀꯨꯝ ꯊꯦꯡꯅꯁꯤ
ꯍꯌꯦꯡ ꯊꯦꯡꯅꯁꯤ ꯑꯩꯁꯦ ꯍꯌꯦꯡꯁꯦ ꯐ꯭ꯔꯥꯏꯗꯦ ꯀꯣ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯦ ꯑꯩ ꯉꯝꯕꯁꯨ ꯌꯥꯏ ꯉꯝꯗꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯀꯩꯅꯣ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯑꯥꯒꯤ ꯌꯨꯝꯗꯒꯤ ꯍꯌꯦꯡꯁꯦ ꯑꯩ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯂꯥꯏꯐꯁꯦ ꯁꯤ ꯃꯇꯥꯡꯁꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯊꯝꯃꯦꯀꯣ